थाजिल् स्टिक खासे मचा मतम दा संगजारी नि चिमान नते कई दौदिबा खुमजरी हायो कमाई तौदिबा खुमजरी दो अदुमाई तौदिबा चेराउबा हाना खोइगे जुम सिगी सु होंगेंबगी सु अहांबा चेराउबा ओइरेबो मैयामना नंग गाय चखराइन हंगबदै वारे पाखुम पीबदा वारबने खोइसु अहांबा चेराउबने नैना दुम खरा ngamjaba khara cha tawre ngasi charaubagi yamathen gati amna tawdre aise hobe tawre asi si charaubagi nga thongba mairomba ma papara ma mathen ohga tang tawre thaja makeup tawre thaja lastik khase macha matam da sangjari ni chiman nte kai dawdiba khumjari hayo kamai dawdiba khumjari do adumai dawdiba cherauba hayo chi thaja happy cherauba hayo chi khar kan haro chi khar kan haro happy no turning turn this way happy cherauba haro happy happy cherauba ko like kho thador sla thing se yam thaudre se hojik be tawre singa thongba ma iromba ma siga papar ma ga tawre ipureba ya famangam te piro nang mayang uto ko ira haibna vacation lai mayo ha vacation Kazubi see happy cherauba hi the say Edi come and join this morning the la so morning the Rianti ngoksena later happy cherauba thadaro la Tengah sisi hobe tahu dana koi gejum sih su honggem bagi su ahamba cerau buore bu. Nada dom angam bakara tamoy siang nak kacare. Ha, ma dakina di, edi na dakina lok thoro. Kaino tu lok thoro, nang Manipur mani tu lok thoro. Rupees tu. Nang hendak dipara ya hola mengkau cerau masa. मैयाम नंग गाय चखराइन हंगबदै वारे पाखुम पीबदा वारबने Hey, Jimmy. $5 na te rupees putholo rupees and half serawan Yeah. Cái nồi đó hấp cho cái hấp bây giờ năn chén lo cái nồi đó xem đó nó cũng là đó. Okay, chất. Ê đi khá bài rồi hay ra bài na. Thà chân na bài rồi second down bài. Rian đi thorok cho bạn. Chân. Ê đi pi cái photo. Mang mà chân gitu. Inge koi sedadi inge Thaja la kira la papa di pi candle ai kaino to na so manung chu kre candle se yadra
ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯤ ꯎꯟꯁꯦ ꯈꯔ ꯁꯄ꯭ꯔꯤꯡꯕꯨꯗꯤ ꯆꯪꯉꯦ ꯍꯥꯏꯕꯕꯨ ꯀꯩꯅꯣꯁꯤ ꯂꯩꯔꯤꯕꯀꯣ ꯋꯦꯗꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯣꯡꯁꯤ ꯆꯨꯕꯒꯤꯀꯣ ꯈꯔ ꯏꯪꯉꯦꯕ ꯉꯁꯤꯁꯦ -10 ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯪꯉꯛꯑꯒꯁꯨ ꯁꯄ꯭ꯔꯤꯡ ꯆꯪꯉꯛꯑꯒꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯅꯧꯕꯅꯦ ꯁꯤꯒꯤ ꯗ꯭ꯔꯥꯏꯕ ꯀꯩꯀꯥꯁꯦ ꯑꯝꯇ ꯊꯥꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯆꯩꯔꯥꯎꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ खरा ngam खरा सच तौरे धेन का लांगद्रे कहीं तौ कुमना हैरा की प्लेट तो अदम चिंसलो दु कैंडल का दोना सोम तौ थांगोलो नते दु कैंडल ले मफम दो अदुदैदा थमो हैरा कैखा अदुगा नंगे प्लेट ममांगदुदा थमो दु कैंडल दो नते सिदा थमो साइसिदा थमो सिदा अदु थमो सिकस पुछलो ओइदा थमो मैदा थाजो खुमजै तौरो सो पापागा दिला खुमजै तौरो सोमदे तौ थाजा तौरो मुका सोमदे तौ पापा फामे में देदा तौ तौरो ला पकलो वो सॉरी थाजा ला खुमजै तौ थाजा ला याला थाजा रियान सिसे इसिंसे कावदनने ꯂꯥꯏ ꯄꯨꯊꯣꯛꯄꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯏꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯀꯦꯟꯗꯜ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯝ ꯄꯨꯊꯣꯛꯂꯛꯏꯅꯦ ꯐꯥꯔꯁꯇꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩ ꯅꯣꯡꯒꯗꯤ ꯎꯄꯥꯏ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯄ꯭ꯔꯤꯡ ꯆꯪꯉꯛꯑꯃꯦꯅ ꯈꯔꯕꯨꯗꯤ ꯁꯥꯠꯄꯕꯨꯗꯤ ꯍꯧꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯎꯟ ꯇꯥꯈꯤꯕꯒꯤꯀꯣ ꯂꯣꯏꯅ ꯄꯥꯝꯕꯤ ꯃꯈꯩꯁꯨ ꯁꯤꯕ ꯃꯇꯝꯅꯦꯕ ꯍꯤꯡꯒꯠꯂꯛꯑꯅꯤꯕꯀꯣ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯄꯦꯔꯦꯅꯤꯌꯦꯜ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯗꯨꯅ ꯁꯝꯃꯔꯁꯦ ꯂꯥꯛꯑꯅꯤ ꯈꯟꯕꯗ ꯍꯔꯥꯎꯋꯦ ꯀꯪꯉꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯎꯅꯥ ꯋꯥꯅꯥ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯔꯩꯕ ꯈꯔ ꯉꯝꯕ ꯈꯔ ꯀꯠꯆꯔꯦ ꯑꯗꯨꯝ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏ ꯁꯤꯒꯁꯦ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯏꯅꯦ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛ ꯁꯝꯃꯔꯗꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯁꯤꯁꯦ ꯍꯟꯗꯛ ꯃꯣꯏ ꯑꯁꯤꯅ ꯃꯃꯥꯡꯁꯤ ꯅꯥꯄꯤ ꯊꯥꯖꯤꯟꯈ꯭ꯔꯅꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯅ ꯀꯣꯏꯂꯥ ꯑꯩꯈꯣꯏ ꯗ꯭ꯔꯥꯕꯔꯒꯤ ꯊꯥꯔꯛꯑꯅꯤ ꯁꯤꯅ ꯅꯥꯄꯤ ꯊꯥꯗꯣꯏꯅꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯉꯝꯖꯕ ꯈꯔ ꯀꯠꯆꯔꯦ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯅ ꯑꯩꯁꯦ ꯊꯣꯡ ꯊꯥꯛꯄꯒꯤ ꯀꯥꯗꯤ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯊꯦꯡꯒꯗꯕ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕ ꯑꯗꯒꯤ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯦ ꯌꯥꯝꯅ ꯀꯥꯗꯤ ꯊꯣꯡ ꯈꯣꯠꯇꯅꯗꯤ ꯂꯥꯡꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯁꯨꯇꯤ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯊꯥꯖꯕꯤ ꯌꯦꯡꯒꯦ ꯆꯩꯅꯤ ꯑꯁ ꯆꯤꯝꯕꯥꯟꯗꯣ ꯀꯃꯥꯏꯅ ꯂꯤꯞꯁꯇꯤꯛꯇꯣ ꯀꯃꯥꯏꯅ ꯁꯪꯉꯤꯕ ꯅꯪꯅ ꯆꯤꯝꯕꯥꯟꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯑꯁ ꯆꯩꯅꯤ ꯆꯥꯏ ꯈꯔ ꯑꯗꯨꯝ ꯆꯥꯛꯈꯨꯝ ꯀꯩꯀꯥꯁꯦ
ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯈꯔ ꯌꯥꯝꯅ ꯂꯥꯡꯕ ꯉꯝꯕ ꯑꯣꯏꯔꯒꯦ ꯁꯦ ꯆꯩꯔꯥꯎꯕ ꯃꯊꯦꯜꯒꯤ ꯃꯍꯥꯎ ꯑꯝꯇ ꯍꯥꯏꯔꯛꯑꯣꯁꯦ ꯉꯥ ꯊꯣꯡꯕꯗꯨ ꯏꯔꯣꯝꯕꯗꯨꯒ ꯌꯦꯡꯉꯣ ꯄꯥꯐꯣꯔ ꯊꯥꯖ ꯉꯥ ꯊꯣꯡꯕꯗꯒ ꯀꯩꯅꯣꯁꯦ ꯏꯔꯣꯝꯕꯗ ꯉꯥ ꯊꯣꯡꯕꯁꯨ ꯊꯨꯝ ꯃꯣꯔꯣꯛꯀ ꯌꯦꯡꯉꯣ ꯌꯥꯝꯅꯁꯨ ꯊꯣꯡꯗ꯭ꯔꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯏꯔꯣꯝꯕꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯐ꯭ꯔꯣꯖꯟ ꯊꯝꯈꯤꯕꯗꯣ ꯑꯗꯨꯒ ꯊꯥꯖꯗꯤ ꯄꯥꯄꯔ ꯄꯤꯔꯁꯦ ꯂꯣꯛꯂꯩ ꯐ꯭ꯔꯣꯖꯟꯗꯨꯒ ꯄꯨꯔꯥ ꯐ꯭ꯔꯦꯁꯀꯤ ꯇꯥꯏꯞꯇꯅꯦ ꯃꯍꯥꯎꯗꯣ ꯊꯣꯛꯄ꯭ꯔ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯐ꯭ꯔꯦꯁꯀꯤ ꯇꯥꯏꯞ ꯆꯥꯔꯣꯏꯗꯤ ꯊꯥꯖꯅ ꯀꯔꯤ ꯆꯥꯏꯕ ꯊꯥꯖ ꯄꯥꯄꯔ ꯃꯅꯤꯄꯨꯔ ꯆꯠꯄꯗꯅ ꯄꯥꯄꯔ ꯈꯔ ꯌꯥꯝ ꯄꯨꯔꯛꯁꯤꯀꯣ ꯑꯁ ꯅꯪꯗꯤ ꯂꯤꯞꯁꯇꯤꯛꯁꯨ ꯀꯩꯁꯨ ꯂꯣꯏ ꯆꯥꯁꯤꯟꯈꯔꯦ ꯑꯣꯀꯦ ꯂꯤꯞꯁꯇꯤꯛꯁꯨ ꯀꯩꯁꯨ ꯆꯥꯈꯔꯦ ꯆꯥꯅꯔꯣ ꯑꯩꯁꯨ ꯆꯥꯔꯒꯦ ꯔꯤꯌꯥꯗꯤ